अहान थाजनवाई मरुब पाखर मैम थमजगे KNF की मथक्ता FIR Case Loukhatkhre है थंगजिंग सिंगी सिंखोंग कुकी नेशनल फ्रंट मिलिटरी काउंसिल ना थंगटिंग हाइन मिंग सिजनदुना बैनर थासिलंबगी फोटोग्राफ वायरल ओइरक्लबा अशिगी मतंगदा मणिपुर लेंगा की अंडर सेक्रेटरी लैंड रिसोर्सेस मंगोल जाव कामैन इम्फाल पुलिस स्टेशन की ओसी वोकलपदगी इम्फाल पुलिस स्टेशन IPC की सेक्शन 120B 153A 395A 400 500 क्लोज टू B अमदी इंडियन फॉरेस्ट एक्ट 2927 गु सेक्शन 26 की मखार FIR मा लौखटख्रे हारी टेन तक कंगला पाउरी तो पाव मन सेकमाई अमुहन नोंमै कापसिलख्रे कुकी मिलिटेंट नंगरांग अमुहन सेकमाई की लोवांग संगोल फाइलें खुलोम सेकमाई नोंथोंबम सेकमाई लैपतन बोम नोंमै कापसिन लांदारखी पाउसिन हाइदिबदे पुंग मपन मखाई ताबे मतमदगी हौन कुकी मिलिटेंट फाइलें लोवांग संगोलोम नोंमै कापसिन लांदारखीबने मदुर मफम मदुर ड्यूटी तादुन लैदिब स्टेट फोर्स खुलंगाक फंदन नोंमै राउंड क्या कापखी मैकेनी के मरक्त मत नोंमै कापनरब मतुंग ngahak lepnaruraga ngasi nongalamdai pung ani fau noi kamnaki adumapu noi kapnaki badura nakal ani makta asu apan mi simina yawbagi paudi press na phangmagamdri panam pausi eri ki marui I pausung khongasaraga manipur top channel ki maikeri ki miyam da thamjaki ahanbada kuki singna phanayam na puari semdoklabasu manipur gi saktam di kaitonung da kai bangam loi UCM India lengana manipur kaina bu khonaraglabadi primazar gi thak leizarage haifam thui Saisandra Kunthokjam Sin Kuki Singna Fanayamna Puari Sendonaba Honorable Manipur Asingba Masaki Saktam Nikaidong the Kaibam Loi India Lengana Manipur Lengaki Wapam Ikai Kumra from Tui India Riki Manipur Ningtam Bahali Karigumba India Lengana Manipur Kaina Honorable Primazar Gitaka Lazerage Haipam to Ihaina UCM President Saisandra Kunthokjam Fundokre Northeast Cultural Exchange Program 2024 and Helums Mela Lucian Bigi Thoramda Wapamasi Fongdo Ladunization Rakunthosum Hai Mitai Haibak Forubasi Malem the Masak Takpada Aset Pirep Lominaduna Ipanat Ipunat Malem the Masak Takasi Mitai Equigi Walk Culture Simulasi Ipai Puna Tamlamba Tang Lava Nat Amadi Lamamasum Missing Hengatuna Pakfok Sapokalasi Mitei Koigi Sudna Nuaining Wakalun Tatolasi, Ahalamana Tambiramba, Lam Yolaga Sabaki Tabakuda Lepla Seki, Magna Makataraduna, Manipur Haribaleva, Singasi Power Namduna, Iningtau Buddha Sandra, Maharaspu, Shilong the Koduna, Marusto Kivani, Haibiki Watokama, India Masu Manipur Gimarak Lady, India government Manipur Kaina Tabaktoravadi, Manipur Primazargi Takta, Lazerage Habu Wapum Ikoina Tampam Tui. India Hadi Balebas, State Mayamna Punchilaga CM Kipalevang. India the Pundringa, Stiradu Karamba Takta, Lairambaki Hypesi, Indiana Kangadavani. Indiana Namduna Manipur, India Gisaruamo Oina, Ohen Kraga, Karigi Ngak Latana, Manipur Si, Tuguina Bohonarivano. British na Malahina Hodoklam Lava, divide and rule policy to Manipura, Indiana Toriba Karino. Manipulengana Hirakuwa Kudima, India Lengana Ikaikona Puntui, Kariguma Manipulengana Hirakuwa, India Lengana Tabiba, Tara with the India government ki mayokta Singnava, Ngambagi Tamado Ekogi politicians sing that Lake Davane. Nasi Manipura took Libalana si drug poppy plantation and the Manipurgi Umang Kokokuna, drug Lalonba, Memari Sin Kuki Yokat Yaru Habigilani, Masida Atopoa from Matareti, Ngaki Wapam India Home Minister and Habiaran. Manipur Tokliba Iranga Sikang Irangati, Sin Kuki militants in a poppy plantation Toraga, Shell Talaga, Lalho Basharaga, Labi Yaru had a Manipulengana, Sub Yuna left to the lake with the Kuki militants in a Manipulengak, Tina Pangam the Duna, Torabung the labor Mita Misam the Kutabamadi, you might have Horapani, Loidana, Mita Singi, Laurium Yumpam Munba Horapani, Manipulengana Tauriba Tabashida, India Lengana, Yakshanduna Malemgi Mangza Boiriva. Drug Lalon Pamba, Sin Kuki militant sing a seat Namtati, Yongtal Yenwigi Wayalam Saturn lady, Tanjas the Manipur lady political party Kudimak the Yauripa politician Singna, India mainland the lady political party Kangzin the Arabani, Manipuri Equin Naktangatuna Hingi Hirabadi, Ekoyamna discipline labor, Hiram Kudimak the Honabakan Ba, Furboy Tabak the Silau Tiba Tolasi, Labuk the Gihoraga.
information technology gi thak phawad leiriba thabak khudimakta aikoida mangjul thana satna bhonarasi atopi hiram atopa miram gi lebakta di marubumi lamda phawa insang na pimarang kaina putok ngamkhre makhoina ngamlaga aikoina gari gi ngamlo heba wakal adu khanbaga loinana sakhot lambida khong thangjinba haura saiki amaramda Tripura University gi Vice Chancellor Ganga Prasad phungdokibada Tripura da khundariba mitei singi marakta isagi ming ibada yumnak haptaba topigano yumnak na mitei gi identity masak takadoribane Manipur gi lapna leidiba mitei singna ipai puna thambiramba laining laison lol physics chakcha culture folk dance amadi folk song kawiyadi Tripura da leidiba mitei khradi masagi ming ibada masagi yumnak haptaba yauri masi topigano soina taaduna leiraga su mitei singi identity mangandana ipai puna thambiramba chanabi du ngakadabane Masinga pengamhaudrabadi tungi mirolna soidana kaukigani haikhensu pausna makatana phungdorakli atopa paomana mitai singi leifam leitabada natana political power fawba mitokna munkhiduna isagi iramdamda refugee oiraklagani WMC sai tarakun gi matungdadi mitai singi leifam mangkhibada natana political power fawba mitokna loina munkhiduna isagi iramda mitai singi refugee oiraklagani haina World Meeting Council WMC ki President Orikinbam Kunjona Phungdokre Wapam asing Kaksing District Kawadi Association Manipur State Kawadi Association ki miyang makhara pangthokiba yang khairak suba Junior Boys and Girls Manipur State Kawadi Championship 2024 phungdokibane mana hai Manipur ki Chief Minister na mitai miyam na kupna taliba dabi ST ga mari lenina center na English ngani ga taraga humdoi digi Kauriba report ani edu thanaba wa haiba ngamdana ledi sasan paiminariba MLA singasu CM the report singadu thanaba wa haiba ngamdana ledi taseng namakidi lanai oina una badadi mitai MLA khudimakna es sanbanatana mitai gi tungi punsi kannabigi lambi leite haibisi phungdokhrabane CM nasu assembly da thagani lambi asi asummani haiba wafam thamkhrabane adu mangasi di kharana thairakuduna tawri Nagana saurakani haiba wafam CM na phongdoklubadagi Naga lusimmasingna mitai ni ST tanba haibasi fundamental right ni Nagana yai yadi haibagi mathau tadi hangmagi su mathau tadi haina phone na social media da hairakle masida CM na makhataba kariya mu khaikigadari CM na tungi mi role gi khanbiraga report ani edu thuna thabiyu mitai gi tungi punsi kanbiramo hausuk mitai sing ICU da oxygen thajilaga thamliba anaba ka pangkhak oirabane CM no mamitagi pi tarakani sai tarakun gi matungdare ekoi gi laifam mangkhibadana tana political power fawba mitopna munkhiduna isagi iramdamda refugee leiraklagani kumja English ngamaga samapan gi yankhai gi mathoidigi Manipurna Indian Union da tilakpadagi Manipur laingak maruoiba thaudang lokhiba ahanba Kuki IAS officer duna samlamba lambi eduna matamduda leramba masing yamdriba Kuki amasung kona memar sanglakhiba Kuki khudimak Manipur yaubaga estir sanduna mapungpha nagarik ama oiba ngamki misa adu Kuki gi damaktadi godfather gi masakni magna yalamba lambi na ngasidi Manipur laingaki maru oiba phamsing makoina ayama kanduna Manipur gi leibak ngaklon sasanda khabai khara saba horokle sai lising kya gi puari leisari be iramda Manipur gi yellow mitai tanthoklaga Kuki oiba leiba ama semnabagi manglan mangba horokle angambana lamgi mapuni leibak ama bu furup amana matam supagi makhoi ki ni haibi yaru hena Kuki lusing musingna phong singnari ahanba Manipur Assembly 1951 Kuki MLA ama paite MLA ama khak yorambadong sidi Kuki MLA tarai yokre Assembly da phone singna dura Manipur gi tongan lengak laina badabi tawda CM na kari swai bangamri masipuna maksi Kuki singbuna ST da punsinduna mapung fa citizen ama oikiba duga mitai singna ST da sanghauda badagi oirakpa phala ngathani masipuna maksi angan matamdagi khoigi laidik lesu hairaba social amasum political leaders singi aranbu wakhaldagi oikiba ngaktani haikhensu pausida makhatana phongdorakli pausi marak thakpo oina kangla pawi editorial mem da thamjage mausagi khal ngaknaba policy semu malemgi mausagi khal ngakna thamnaba World Environment Day gi thauram lakliba June mangada pangdokodoriba siga mari leidana usara thabagi thauram pangdoknaba hore loinana lamtu sitok sengdoknabagi thabak so hore
Laingakna World Environmental Day gi thorom numita miyam galoinana u pambi sing pakakna thaba madi numit asigi mamang amasu matung sonthan u sara thaba gi thabak sing sei khutingi calendar program oina lisang sina pangthoktuna laklabasu mausagi ayinga sagi khal kaibagi saithingdi sei khudingi hengalakliba sigi maram karigi no haibagi uhang leidi lerakliba uhang amadi mausagi khal ngakpa ngamdabadagi wathok asigi matangda lakliba jun manga World Environmental Day gi mangoinana laingaki mari lainaba loisangna akhang ahi environmentalist yauna khana nainaba workshop amadi seminar na singba pangthoktuna warep lawbaga loinana warep singadu policy oina semduna ek oina sathanana bo khona pamathokte state na environment ngak semduna thamnaba akanba policy semduna policy du ek oina satna handuna mafam sabada u pambi sing sungsoi soiduna thaba masum thakiba pambi singadu hinganaba akanaba miyeng thamo aikoina mausagi khal ngak semduna thamnabani haidana upal sarasing pangthara tharaga upal singadu hinganaba ngaksel gi thabuk lokhatrabadi kari sukana ba phangloi thajin khibu upal sarasing hingan mangamdrabadi aremada matamamadi sel manghanbada natana kanaba phangba ngamdabadagi mausagi khal ngak ngamdabigi saithingi awaba mayuknabadagi miyoibada natana thawai panba lengli paliba punamak makalamnamadi punsi nungsangna hingba ngamloi miyoibana mausagi khal ngaktuna punsi nungsangna hingba ngamnabagidama malemgi environment day gi thorambu oigera Manmohsab ki numita angam athausingna camera gi mamang upal tharaga mausabu nungsiba madi khal ngaklaga hingadabani haiba ngaki oiba tat ki thabak matung inbagi mahut miyamna thamoi sengna mausagi khal ngakna bokhonaba mathoktai miyamna mausagi khal ngakna bigi damak matam punamak upal thaba madi hinganbagi thabakku laining amadi satnabi culture oirappa matamda mausagi khal ngak senduna thamma ngangani sai amagi manungda World Environmental Day Manmohsab thoram lakpa matamda face natraga harau kumaigi mawongda upal thaba amadi hinganma ngamdabigi satnabi asidagi lapna leitriba makai mausagi khal ngakta ngamloi miyamna mausagi khal ngakna punsi nungsangna tinjang kaijangdana hingnabagi damak numit khudingi natragana tha khudingi upal thaba hinganba amadi yokhatpagi maikaida changsinduna aikoigi state amadi miyamgi punsi kananaba honabagi asiatpa wasak lobagi matam oiri malemgi miyoiba khunai manungda mitai hairiba furubasi mausagi khudol sing bulumna laujaduna laigumna irai thauni faw pangthoktuna laining lambigi sanabi manungsana hingba furumni masigi khudam haiba tarabadi aikoigi layoikraba manglam chatamadi tunglam chat oirakadaba sing khangkiba ipai pusingna mausagi khudol oiriba asauba ipak sing ujaw umangna singba singbo laifam oina lumna launarki asauba upalama yanana bo honabada mangjongnana numit thaduna haikat lekat amadi wana singba yanbigi afafatagi numit leiramkhibasini adubu ngasigi honglakliba natki satnabida atopa nana saphu pirakhiba amadi illegal immigrant yauna Missing left and Hengalaki Iroina, Tampaklamda Puna Kundamina Vidagi, Lepam Selecta Vidagi, Ahang Balamhang, Lausimu Tauna Riva Labuxing, Pumzinduna Madi, Upal Wapal Sing Yantatuna, Sanga Sagapiki Tabaxing left and Sataraki Vidagi, Mausagi called Akai Pirakibane. Loina sing that mitation Kundava Yadabaga Iroina, Sing me sing Maru and illegal immigrant cookie singna, Umang Sing Koktokuna, and Nova. Cool sing left and symbol of Kibadigi, Mausagi called Akaiba Piri, Manipurgi house Tomiba Mausagi Kal Kaiba, ecological imbalance Napirapi, Saking and sticking out to Naba Honagi Hyderabadi, Langana Mausagi Kalangana Tamna policy Simduna, policy do act on the Komatai, Opal Pambi Targa, Hingan Bangam Drabadi Madugi Kana Pafangoi, Mausagi Kalanga Pasungamroi, Hingan Bangamroi the Upal Taba, the Ariamada, Sialama Dimatam, Manghanganu Haiba. Angla pau editorial memna makhatana thamjari makhasa tharak poina panam pau si edi ke to papom state lengang na est gi recommendation thabiu thabak to onthona ba ministry da taksinge mahesor thanaujam mitai est salana ba masum sin ku ki singdi gi est lauthok pa gi recommendation state lengang na center tharak wada RPI na su ministry da taksina ba RPI ge national secretary oiriba mahesor thanaujam na party is gi national president amasu union minister MOS Social Justice and Empowerment gi pham supariba Ramdas Athawalega Mumbai du unaduna wafam thamkre loinana mayesona party gi central committee gi member Binod
ꯏꯀꯜꯁꯦ ꯌꯥꯎꯅ ꯄꯥꯔꯇꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯨꯝꯕꯥꯏꯗ ꯎꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯔꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯔꯕ ꯃꯇꯨꯡ ꯃꯍꯦꯁ꯭ꯋꯔ ꯊꯅꯥꯎꯖꯝꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯉꯥꯛꯀꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ RPIꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯆꯞ ꯆꯥꯅ ꯇꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ RPIꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃꯍꯦꯁ꯭ꯋꯔ ꯊꯅꯥꯎꯖꯝꯅ ꯊꯝꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯁꯤ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯁꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯈꯣꯡꯖꯦꯜ ꯌꯥꯝꯅ ꯆꯦꯜꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯖꯦꯜ ꯑꯁꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯌꯥꯝꯅ ꯇꯞꯄꯤ ꯃꯤꯒꯤꯗꯤ ꯇꯪꯈꯥꯏ ꯆꯟꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯇꯣꯟ ꯌꯧꯈꯤꯒꯗꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅ ꯀꯨꯝꯕꯤꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯨꯝꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯋꯥꯠ ꯑꯄꯥꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ MLAꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯉꯨ ꯁꯥꯟꯅꯈꯣꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLAꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯩꯇ ꯂꯥꯏꯔ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕꯗꯨꯗ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯇꯦꯟꯇꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯕꯖꯥꯔ ꯁꯣꯞ ꯑꯣꯅꯔ ꯀꯝꯃꯨꯅꯤꯇꯤꯒꯤ ꯕꯟꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯕꯖꯥꯔ ꯁꯣꯞ ꯑꯣꯅꯔ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯄꯨꯡ 24ꯒꯤ ꯕꯖꯥꯔ ꯕꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯕꯖꯥꯔ ꯁꯣꯞ ꯑꯣꯅꯔ ꯀꯝꯃꯨꯅꯤꯇꯤꯅ ꯇꯧꯈꯤꯕ ꯕꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯗꯤ ꯃꯁꯖꯤꯗ ꯔꯣꯗꯇ ꯂꯩꯕ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯈꯤ ꯑꯗꯨꯕꯨ ꯕꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯑꯍꯨꯝ ꯑꯃꯗꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯃꯍꯧꯁꯥꯒꯨꯝ ꯄꯣꯠꯆꯩ ꯌꯣꯟꯅꯈꯤ ꯃꯤꯌꯥꯝꯅꯁꯨ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩ ꯂꯩꯅꯈꯤ ꯑꯃꯔꯣꯝꯗꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯁꯪ ꯁꯪꯒꯥꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯅꯧꯅ ꯁꯥꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯁꯪꯂꯦꯟꯒꯤ ꯂꯥꯏꯁꯪ ꯑꯃ ꯉꯁꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯈ꯭ꯔꯦ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯔꯥꯀꯦꯁ ꯕꯥꯜꯋꯥꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DI ꯍꯥꯎꯕꯤꯖꯝ ꯖꯨꯒꯦꯁ ꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ